Apikpa Nupimacha Amana Yotsinkhiba Samphabi RIMSHospital gi Dr. Singna mai Pakna Louthokhre. Apikpa angang Nupimacha Amana Yotsinkhiba Samphabi ama tha asigi taraga nipanda RIMSHospital gi Dr. Singna mai Pakna Louthokpa ngamkhre haina RIMS ki cherol amana haire. Cherol asina hai masagi sahi nipan lom surabi angang Nupimacha adu More St. George Church Tengnopal dagene. Tha asigi taraga humdoi da Nupimacha si RIMS ki respiratory medicine ward RIMS ta admit tawrakpane Nupimacha si hawkiba tha ni romasi lokhuba masung ioba made laihau tawbagi wakat ka loina pukhalakpane angang Nupimacha si gi oi thangba men broadcaster changkhraba Samphabi adu RIMS Imphal gi Department of Respiratory Medicine gi Head Professor Sunanda Haurongbam na luchingba Dr. Timamana tha si gi taraga ni panda bronchoscopic removal mai pak na sathaki haire bronchoscopic removal adu anesthesia team amasung nursing gi matenga loinana pangthokhe mai pak na layeng sathabiba asigi damak patient party na doctor amasung nursing bu thamoi sengna thagat pa phongdokhi haire dengue gi test ta sendalambi sathaba laite soibadagi lauruba ne director Jenims Bharat Sarkar gi health ministry gi guideline matungin na Jawaharlal Nehru Institute of Medical Sciences Jenims ta dengue amasung typhoid ki test tauba yauna tongan ba laina singi maramda khangdokna bage test makhal yangkhai ma thoi hauzik lemna tawre dengue ki test ta Jenims ta sendalambi sathaba laite test tauna bage counter gi computer da technical error asoiba khara lairambadage dengue test taubagi cell loksilu banai adubu asoiba adu khanglakpadage ngarang khudakta adumak patient kangbuda loksilu ba senpam adu handokhrabani haina Jenims ki director Dr. L. Deven na phongdorokle Bollywood actor sing yaw na taramathoi suba sangai festival India ki president na hugdokadaure international player sing yaw na CMA ge championship pangthokane ngasi Kolkata ge Sol Lake ta sangai festival ki curtain riser pangthoklagane tourism director COVID-19 pandemic na sahi ani lepruraba matung mathang tha November 18 dage 13 phauba numit 10 chupna pangthokadori bataraamathoi suba sangai festival Bollywood star sing yaw na India ki president Draupadi Murmu na hugdokadaure festival asida international players sing yauna mixed martial art MMA pangthokadaure festival asi hena masak thokpa ma uhena na bagi pandamda Tata company gi Mapuratan Tata festival asida saruk yana ba ayi ba cherol thakre miyoi lak tara appointment pi na ba PM na Rozgar Mela launch tawkhre ahan ba appointment ta Manipur dage chani ga humudra manga yaure Prime Minister Narendra Modi na mission mota laibak asigi miyoi lak tara thabak pinabagi pandamda ngarang Rozgar Mela video conferencing gi kuthangda launch tawkhre ahan batang ki oina miyoi lising humbudra ga manga appointment tawkhibada Manipur dagi miyoi chani ga humbudra manga yaure ngarang gi thauram aduga mari leinana Prime Minister na appointment order sinakhe Chandigarh da Rozgar Mela da khallaba appointee sing da Union Minister Anurag Thakur na appointment letter khusinakhe Prime Minister Narendra Modi na laibak asigi oina miyoi lak tara thabak pinana bage recruitment drive sathanaba ngarang Rozgar Mela launch tawki amasung nauna thabak khalaba singi manungda Manipur dagi youth chani ga humbudra manga yaurukhi badugi manungda Chief Minister na Prime Minister bu thagat pa phongdokre ningol sakau bagi mingda potsai gi mamal hena yonba yaroi UCM Manipur gi puwari ga sago na duna laglaba hiangai gi nini pan ba ningol sakau bagi mingda khudong chaba lawduna lalolitik tawriba miyoi sing na potsai gi mamal hengat na yonba yaroi karigumba potsai gi mamal hengat na yonba thengnarabade United Committee Manipur da pau pibirau chenaba dukan adugi mathakta UCM na matik saba chairak pibaga loinana mari leinaba department tasu kupna yengsilangani haina United Committee Manipur ge IPR Secretary Laisemba Lama bana thadorok pacherola mana haire fake encounter gi case loisinana ba Supreme Court ke yathang singtha ningai ne fake encounter case ki matang da Supreme Court na pirakhiba ruling HIA amasung ibam na singtha ningai ni haina phongdorok le fake encounter case ke trial sathabada army natraga paramilitary force ki personnel senarakpada makhoi gi mathakta prosecution sanction piu yadaba natraga karigumbe action amata lawdabagi mayokta High Court of Manipur da thangalakpa wakat ama pending da lairakhiba du tha taruki manung da loisinana ba Supreme Court na yathang pirakre Supreme Court ki Chief Justice UU Lalit amade Justice Bella M Trivedi gi Division Bench na order adu tha asigi kunda takhibanai
yathang adubu Human Right Alert HRA amasung Extrajudicial Execution Victim Families Association Manipur ivamna thagatpaga loinana apenba phongdorokle temporary market street vendor gi waroi temporary market street vendor gi phampham ne group naiba sangalaiba na temporary market ta phamba yaroi government na semliba temporary market ase asengba street vendor singi phampham ne phampham da phambi yu haina mahut minister Y Khemsa na kaithel nupi singda appeal tawre street vendor issue gi matang da minister Y Khemsa na paumi singda hai issue asi matam sangna kuina chatharak labane street vendor singi awaba ubadage chief minister gi pauktak matungin na mamang gi tam dagi hona makhoi gi mafam pina ba temporary market ase semduna thamlabane RTI lai thamoi singna thabak tause right to information RTI na hiram khuding makke khangning ba information mafam ama hekta dagi phangba ngambana miyam na mathau masak khangna amadi thamoi sengna tauba tangai fade haina Danamanjuri University gi Vice Chancellor Professor Dr. N. Rasmohan na Phongdokhre RTI week ke saruk ama waina Manipur Information Commission amade DM University ani khusam na duna state level essay competition ama ngarang DM College ta pangthokre thauram aduga mari leinana Rasmohan na Phongdokhibada lainga ki amadi lanai gi leiriba department singdage darkar taba information ama lauthokna ba ama tangai raba khulai de RTI ne khangning ba ma leirakpa matamda RTI na piba ngambagi sakti lai hai khe SI ama yauna personnel ane mathau ningthina tawdabage suspend tawkhre Imphal West District Police ke SI ama yauna personnel ane mathau ningthina tawdabagi damak suspend tawkhre Imphal West ki SP Sivakanta na thokpo order amagi matungin na Sub Inspector D Lalpi Baifai mathau da pungning sangdaba ma di aranba kaya tawrambagi maral da suspend tawre Assam Police Manual Part 3 gi Rule 66 ki matungin na miyoy adu suspend tawkhibane Suspend leiringai matamda mahak district headquarter thadok tuna satpa yaroi hai re amarom da khavai soida leiba taret suba Manipur Rifles ki commandant watham basuna thokpo order amagi matungin na taret suba MRG si koida thabak tawba housing na police headquarter da attest tawduna leiba akoijam ibom sana aran ba thabak kaya tawkhiba made mathau da changdabagi damak suspend tawbani hai re suspend tawringai manung da battalion headquarter thadok tuna satpa yaroi hai re Bus tagi taduna soki binupi laikhidre ngaha nungthil gamnom saparmaina PS tagi kharom da kilometer mari rom chalaga leiba mongai jang village da passenger bus ama dagi taduna sokpadage ras medicity da laikan rakhibe nupi ama ngarang ayuk angan bada kanbang ngamdana laikhidre begi mameng phulmaya tamang chahi 38 mapuroiba Ram Bahadur Singdam tamang kauwe Kangpokpi district 9 mile Phaudel Basti irang part 1 dagi ni hai de thogdok adugi matangda police na case ama laukhatkibaga loinana laikhidrebagi hakchang ase ngarang nungthil RIMS ke mortuary da postmortem examination tawraba matungda aroiba mathau mangam pangthoknabagi damak imungi miyoi singda khusinakre haire mitai nupi ahumbu thagalakle Assam Public Service Commission ge Civil Services Exam 2020 da pass tawrakraba mitai nupi ahum Aditi Sinha Laisram Junali amade Yumnam Priyanka Bo Karvi Along mitai Puwari Cultural Association ki maigay dagi thagatpa amadi harauba phongdorokle exam asida makhoi ahum na mai paglakpada miyam gi thogol tawba ngamba oirasanu haire cyclone sitrang akanba nong sugadawre West Bengal amadi Odisha ga lonaba Bay of Bengal gi sarukta tha asigi kunmari dage sitrang na haina mingthonba cyclone ama laktuna Bangladesh amadi awang nongpo ki lamdam dasu akanba nong suraba yai haina Indian Meteorological Department ki thadorokpa cherol amana khangalakle Aroi bada tabiri bapum na magpo thagat sare